Good evening viewers, I am Jina Yumnam here for you again in this episode of Film News Update. Ngasishu Film News Update pu midyang tabiriba viewers singi damakta thamjari mathel nairaba film khara masigi mangoinana thamjari thakais de thokiba film ga mari lenaba e pau khara. So viewers, we have the headline which took place during the last fortnight. Ibudhau Kangwa Ningthau Film Production gi ahanba production oiriba film Hinghaat haiba film asigi releasing function ama haunabi matung ina hokhiba October gi tang 16 da Imphal gi GM Hall da pangthokre. High River Releasing Function Asida, T.I. Shyam Kumar, Minister, Mahut Amadi Forest, Loinana, Sapam Ranjan, Honorable MLA, Chairman, Tourism Amadi Cooperation, Manipur Limited, Loinana, Khoirom Loyalakpa, Media Advisor, Health Services, Government Manipurna, Mathangsina, Chief Guest, President Amadi, Guest of Honor Gi Pampam Langbiki. Yaujay, I Kangi, artist Nangasi Tangnariba Awaba, film Pamjariba, production Gilinda. Hinghaat Anas Valley film, Yamanung give a thing, I am Ledangani. Manung Yam import Eloiba. Aquena Kangada de Mother, low the writers Napotoiba, Mayam singers, artist Mayamsina, Pundoka to Ribane. Artist man Pundoka de Mayamsi. Viewer me am na yenga me am sina piba message adudi apa bataba kak tau hataba tau no haibagi message soina yarongani themes is cinema khudingi akhoi films produce over khuding da yamna positive oiba theme khara puthoga societies da achumba lamben da punana ba yamna mathau tabra aidana khali Loinana, Hinghaat Haiba Film Asigi, artist, director, producer Amadi, production team gi member sing Saruk Yaki, Loinana, Momento Amadi certificate Piduna Ikai Kumnaba Utki. Manipur film Ahan Boy na Kwen Luxury Ba Matongi Manipur 1972 da Ihana Manipur film gi Ahan ba film Oiriba Matongi Manipur Asi Ulakpadagi Ngasi Pauboda Akoigi Manipur film Asi Masing yamna puthokre North East ki manung dasu Manipur asina ahanba position da film production to buda ahanba position da lairi kiba mai sha da poe Hinghaat hariba film asigi actress ama oina ka wahang khara hangsage somna film se kumba se ahamba ya songi film production la first production la mane ahamba production somsina Hinghaat hariba film se asikambi ba matamda yamna kai haini khudong chada ba awanu nga yam thengna khibra hoi yam awa yam thengnai film sina number matamda somna yam nuai taba yam wa ba thengna khiba se karam ba tangkak no oi khibage Lena Pokui makeup tower for this is young why. The film says some number the Awanungai Kayam Sutang Neko, other the Awabi Saruk so high cricket, Nungai Saruk say Karamatanga no and some that can be back. No, I will say a title like Nungai higher. I never see Henman kibana shoi kiba yaura klaba ngapiu koibu nangi thamoina shooting person number ho pa zo ise khwang soki ba haidare khwang sok podagi lemhori ba fighting sinjing je sum song namgre adu aina tawbuning madi mem tawning ba adu fulfin tawbangam de so banina adai akoina all hold film film ji to matam da khong je kem te yaw de id sandal less shoes less
aduna urak warak napi mongsong adum mase sang mase adum loi dangerous oi haitare aduna I totally awabana namme haitare aduga awaba thengnarabadi nungaibas lae hai mahosana hainai ko ado nungaibai sarusina karamba partane lobibak really today I'm very happy nungaibai saru haitare sumaina waruba mayam ji ngasi mayam mangda premiere oina utba phangjagadise this is my happiness moment nangta mangaire oire angauba nungsina kana Saki ba isai adu mayam na pamna ki ko ado mayam na pamna ki ba isai se kamai to ba isai no adaga karam haina saki ba isai si taseng bagi dia radio da ina hana sakchaki ba isai ni radio gi isai ni ado aina no mai isai si program mafam ama khatta da aina wangkai da isai mafam ama khak aina isai laksa ba da aige ngasi gi film si gi director oi biriba koi inau kiran mahak na isai chi ta ki ba jani adaida sumai to no si isai se sumai na film da hapage aduga isai se aingonda yamna ai yam pamjaba thore film si ga sana do ma le duna ai masi film gi na mase na mai to ga film si isai si film si da hap ki bani adugo taseng bagi ai yam thawai yauna di sakchaki bani isai se adu miyam na pamba pamda badudi miyam gi khuta leire aina pamo masi ai pamna ba sa bani haiba su yade kwa aina yam thawai hachang yauna di aina sakchaki bi sai ni adu hojik film ji thora kanda miyam na hena pambira kadra hena pamoidra haiba di miyam khuta leire isai se mayam na su pamna re ado somna pamna saki ba isai se kana na ikibana Soren Kumar Soren oinam dagi koi gi insirbo ja Soren Kumar na ibikiba mayek ni yamna mayek chi hau da sukhara hꯧꯖꯤꯛ ꯁꯛꯅꯔꯤꯕ ꯃꯌꯦꯛꯁꯤꯡꯁꯤꯗꯒꯤ ꯈꯤꯇꯪ ꯇꯣꯉꯥꯟꯕ ꯑꯗꯨꯃ ꯑꯣꯏꯕ꯭ꯔꯥꯅ ꯑꯩꯅꯁꯨ ꯈꯟꯖꯩ ꯁꯣꯝ ꯁꯛꯈꯤꯕ ꯏꯁꯩꯗꯣ ꯃꯇꯦꯛ ꯈꯛꯇꯪ ꯉꯪꯕꯤꯔꯝꯃꯨꯕ ꯃꯌꯥꯝꯅꯁꯨ ꯄꯥꯝꯖꯕ ꯑꯣꯏꯕꯅꯤꯅ ꯏꯁꯩꯁꯤ ꯑꯩ ꯉꯪꯖꯒꯦ ꯃꯇꯦꯛ ꯑꯃ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯀꯣꯏꯕꯨ ꯅꯪꯒꯤ ꯊꯃꯣꯏꯅ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯛꯂꯕ ꯉꯥꯛꯄꯤꯌꯨ ꯀꯣꯏꯕꯨ ꯅꯪꯒꯤ ꯊꯃꯣꯏꯅ ꯂꯥꯟꯗꯕ ꯉꯝꯗꯕ 미요이 마포니 칸도피우 뭉시바디 뭉시바니 하이나 Music leminarba si Hinghaat film asigi music director gane song ki mingam ta khang sakeba aigi menga ke Birendrajit somna music director oina library pase ka amu yamna koi birba music direction pirak pase dum kui re 15 years mu adum bhare ai kan tok jarai se Hinghaat haiba film sigi music director oina library se ka subo oi to film gi oina har ga di tien muki mathakta oiram dum male ado album gi ate isai di audio yoita ga di yam gre ado sigi oina de actually kanu to khangdra ga su tien di helam mari khal somna music director oina fast khongda birakibase kari film no oi bibag aigi amna mina kitang khangbi ba ha ga dai mami sami ga dai best music direction award phangi adugi kanu duma kitang aigi prominent oiba aigi esmen ai tare adumo oigi somna Hinghaat film sida music director oina lerk pasitana awanungai kayam su thengnaram gani haina khanjai ko awanungai ge ani dugi nungai bodo wari samlakna khata haibiuba nungai base sigi film sigi oina di yamna challenging hai tare koigi anouba hana leitaba poram da fiction da mana sema aga ado koi inau kiran noi da soina mogina toraga pukhala aga sigumba format da torkai se koi du sam challenging oiba adagi amarom dana swami gi sai se ha na yam popular oi thokraba ade mayam no sam khangdo khraba ado som da na magi train sa nova kanom da phom da sang panina yam challenging oina mayam ran khangdo khamina picturization plus sai audio gi magi level am da la ka da sida khui yam challenging oina kan tau gi live khab da gi ma viewer mayam no su nuksi bi da adum koi lai gi koi gi thokjan da gi hai ga dra mai pak pa amadi uje gi ba an khanjai aina mi gi oi ki badadi aina mi gi oi ki badadi nangdi aibo yengba ngam hauga dara trend si ano boy na to ko hayang mayam na unari basdagi kadang tongana top da uba
खतंग आइगोनजु इडिटर अमोइना असि फिल्म जिदि कयें फिल्म जि लोरगा कनोम तौदुग मालेना खल्लगा थबक सि फजना वाक तौबा होग्रे एडिटिंग गी तसेंना ngasi प्रीमियर शो नुमे असिदसु अदुम मयामना खंगबिरनी को मरमदि फिल्म जि तोंगाना टॉप मयामना पामना फिल्म सोइना ओइरगनी आबिसि एडिटर अमा ओइना मदुगी वाखलु थमजगे लोइनना ngasi moi problem matamda khoi gi visual effect mayam ama yauri ko adagi jungle da namba adagi mi ta da pham da adagi poli ne chingba adagi ambience mayam se ko hona na ba sema matam da di matam ni khara kuina changi adu maximum ai ngamna ba thak ta film asi editor moina fadana ai semna ba hona jaki Nandi aibo yengba ngam hauga dara Hariba film sigi director maina somda wahang khar hangjage ba song gi ming amta aigi ming Kiran Koijam se ahamba first production la som se film puthok sa ba se natte ai mamang da film ani tawkre nongjabi amasung pirang ichel na maga tawkre ado hojik season ahum subo oidoini film se tailoring ba ko mayam ga mana da ba top top ba ubo fayeng ado karam aina khallaga film se puthoki bano film se atai nate ai je fiction da oina best tawrobani kai no di hojik leiri ba mayang gi film train se sam ahoi manipur di film artist lingdragadi lingma means aphaw yauddragadi film yengbi chang jang watle ado ai gi film hatak tawri ba khut khutha se newcomer artist ngaktani ahamba oiba mapunsisida ado moina kummagadi mina karamba moina anobu singna kummagadi karamba makhan film namaga yengningadagi na khanba haitare ne ado wari se aina fiction da best tawraga khogi mina film ama oina reality da chingjala pawanu na tabida fiction da tawraga khogi film se mayam na yengna ba haitare ne mit ki kumai yam nungai ba ama sung yam reality oin ba fiction lo ko su yam na yeng matam da yam nungai hen ba Leminary ba asi Hinghaat film asi da negative role ba adugumba mi yo yamane ahamba da song giming am ta khangsage ba ai giming homen ai chikmairong da gine homen gi ahamba film oidera asi sina Hinghaat film haribasina hoi ai ahamba da di amadi namgre ado puthoktre sina di hana hale hana namki ba film adi maming khangbi ba khangza ba ga hana namgi ba film do gi maming sayol ka we ado da negative role ne na tum sai je negative role se sana pamza ra do negative role je ai sana tum pamje hai tare film se namba matam da ne awa nungai ma kayam thengnaram gani ko nungai bagi saruk se karam ba tangkak no oi bage do samlam nam tai film asi namba da awa nungai mayam thengnai ado nungai bagi tangkak se hai wa ga ngasi gi ne release numi se si ngasi gi oi do ine duga awa bagi hai wa ga di ado dai da film si di amna manipuri film sing di am top oi bani na si dai da amna jingnung manung changa ga namba khotpa si gumba tau ba si da si katang wai ado jo khoina kumu mun da khoina artist hamu ya bani na ado awa na thi di ado sum khujikta sima si lo ra ga nungai ba numi si da khoina awa ba smain si ba wari khole hai ba do si dang gi ne da aiga husik leminary ba asi Hinghaat hariba film adugi singer dugani song gi ming am ta khangsage ba aigi ming moirang tem bidyarni kongse song gi lefam sakai da gi birba naran thong kuman them lai kai dagi somna sakpi ba Hinghaat hariba film se sisina ahamba sakri ba isai se sisina ahamba film gi isai oina sakpo oidora atopada hana bodi dum sakre sina ahan ba dinatte ahamba sakri ba isai doi maming do haipeta haipiu ahan bagi se yam kui re pi ngai da saksa gi bane ba film maming no bokta nang ma thok tre thai somna Hinghaat hariba film sigi isai se sakri ba do mayam na su pam nei ko alo som sakri ba matam sida thawai yauna sakpi ki bra kamaina isai do sakri ba ge ba oi dum aigi best level da dum honar ga saksa gi ai tar Hinghaat hariba film sida somna sakpi ki ba isai do mayam la su yam na pam na ta nei isamang na su pam se isai do mating ka tangang birama ga di
ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯛꯂꯕ ꯉꯥꯛꯄꯤꯌꯨꯀꯣ ꯑꯩꯕꯨ ꯅꯪꯒꯤ ꯊꯃꯣꯏꯅ ꯃꯪꯂꯥꯟꯁꯨ ꯇꯥꯏꯕꯪꯁꯨ ꯅꯪꯇ ꯃꯉꯥꯏꯔꯦ ꯎꯔꯤ ꯑꯉꯥꯎꯕꯤ ꯅꯨꯡꯁꯤ ꯋꯥꯈꯜꯗ ꯅꯪꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗ ꯅꯪꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗ ꯑꯩꯗꯤ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯍꯧꯔꯣꯏ ꯑꯩꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗꯗꯤ ꯑꯩꯅ ꯃꯤꯒꯤ ꯑꯣꯏꯈꯤꯕꯗꯗꯤ ꯅꯪꯗꯤ ꯑꯩꯕꯨ ꯌꯦꯡꯕ ꯉꯝꯍꯧꯒꯗꯔꯥ